Bishopu district hoina angalwadi helper worker amadi asa worker digi horga health care workers singda viral hepatitis B gi mass vaccination chathaba horgani hairi national viral hepatitis control program gi makhada Bishopu district da hojik paikhaliba thabak thorom singi matangda national viral hepatitis control program gi district nodal officer Dr. T Dipde bagara impact news ka khanana unabada wafam masi phongdora khibani doctor na makha ta na phongdora pu batungina district asigi oina district hospital asida hepatitis ki testing amadi treatment ni khudong saba 2019 dagi hawdoktuna mathau tawba hawkhre hauji center asida staff ki award leirabasu leijari ba staff khara asina mention ab honari center asida tha amada mioi samyang khairi ki sani phawba hepatitis B amadi C ki test tawri center asina hek hanglakpadagi ngasi phawbada hepatitis C positive oiba mi humbutrani thoi thingnabada mi humpu tha ahum gi treatment loikhre tarani thoi amna treatment makha sathari hepatitis B gi oina su mi tarani thoi thingnabadagi mathau taba treatment pumba lemna piri loinana miron bi manga hepatitis B positive oiba thingnabadagi makhoina polakpa angang sing adu laina asidi ngak thonaba hida kap thokre amaramda komjalisini kunthra phawda hepatitis laina elimination tonana ba thalniba pandam mase fangnana ba district asida hepatitis B gi vaccination kumang sausina paikhana ba sem sare hairi